mayam puno putaram noksari mobile phone da angang addict oirakpa habi hiram asida pautam mu tamenasi hauzik Manipur gi yumthong angang lebe imung khudimak ta ngangnaramgada wari ama wakhal namukta sagat piu kari oiramgani masana traga masunupa masunupi eduna mobile phone paibada phone da game sanabada hai singbagi wari soidana oiramgani mama mapa mapubok mabok punamangna pikliba angang duna mobile phone paibada hai singbagi wari marup mapang dali thokjaraga penjabagi angang dugi damak chauthokjabagi matau ama soidana maki thengnabiramgani hana lam helamba laikai koiduna yumda laini khanglamdaba angang sing natraga sage thake adu layu ada layu ningai chawramba angang sing Android mobile phone ama pisilaga kasilama tumina phamduna laikhiba mama ge thabak thanada apan pirakkhibadasu kanaba amani lauduna leithokpa imung phane yamna thengnare thawong sina thogalakadaba mina experience tawkraba mangjaba singdugi maramda wari saruba makhoida taksilai khanna warawi ingit ulakpudo adomsu soidana thengnarakani wari tawduni yengbiyu sandona muktaktarbusu khangnaraba wafamni ngasigi paudam ama oina mobile phone da laisuba mobile addiction yu ganja number 4 drug addict na sing mamayai kaba chinjak nisada laisubugi wari de taba kuirakle khangdaba leitre mangjabasu khangdaba leitre inkhalali bana ha singda target toba drug makhal kayani khwaidagi hena nauribana hainai WY tablet ni kayada haina tholiba maming no WY the wall is yours taibang pansin nangini guli tablet ase sarga sarba mi nahadu guli dugi mayai na nungai ba wakhal taibang amada puramgani soidana awaba saruk thungdana nungai bata masaruk oiba taibang mapok leitabani haibasi naha singna taningdi maramasi leibanani drug addiction haiba langsida naha odiba taibang masak khangdriba mi singna irai laina thuriba naha madi drug addiction gi wasi matangsida tensilasi nauriba angang sina mobile phone haibasi karino sukhang khangdana Android mobile phone yaudana lengamdraba punsi oirakliba sen chongduna sanaraga lengadaba punsi dugi mahut phone handset na sinkhiba anna jaren oiba angang singi lisat asi naha singi drug addiction aduga sangdamnaba yabara mama mapa mapu maben sina marol sudriba angang singi mobile phone addiction gi thawong adubu angang singi haisingba oina lawbasini luraba problem sig solution porakpada waraunagadori angang masa singdagi hendoktuna mahairoi amagi khwaidagi maroiba sahi tangkak teenager kanglu sahi 16 dagna 18 phawgi naha kanglu asisu mobile addict oikibasini laibak sigi khwaidagi luba solution Mumbai ki Sion Hospital ki Dr. Harshal Kumar Mahajana thijin humjin kibagi finding amagi matungina mahiroi oireba angang naha amana nongmada pung ani chupna mobile phone thadokpa ngamdana paksinana leikrabadi maha kedongeda mimanaba mahiroi ama kedongeda oiba ngamnaroi study singda pungning changba kedongeda ngamlaroi pung ani dagi hena mobile phone sinaba anganga pung ani yodana ngahak sizinaba angang singagi marakta wangang sangang hainabida sauna khenaba su uba phangki tauruba thabak amata da khoijangloi Child psychologist in high mobile phone da lai chuba angang mana kaitongita mamanaba singa sanaba mi ga wari sanaba na singbada puning changloi mathanta nai tom lemba pamlakani mi gi marak tininglo maitai singna hainaramba haudong turen kumdaba haiba mi makhal dumak oirakani asa noibadagi hendokpa kamkhatpa haibadumak oirakani mid ubagi sangwalakani office ta thabak suba mama pa amadi atopa sinpham makhal kayada mathau sinba angang loinaba matam phangdaba mama pa gi imungdana mobile phone addict oiba angang masing henbasina aikhoida paujel amadi pi madudi problem asi imungge halsina thoganmani angang singi maranate angang sina online video game sing yengbagi hainabi lehenkhiba imungdusu ahalnani darkar oiba oidaba working class people dagi chingna haujipu smartphone paidaba online entertainment program yengdaba karamba parent leibagi kapai chatpa hairakpadagi sanapot ki mahut mobile phone ningai thianoba pambai ona sinarakraba angang singduna teenager oirakpa matam sini khwaidagi hena khudong thiningai oiribadi online game da addict oikhibadagi suicide phawa tawkiba nahagi paudam mamangda tanakribaduni aduguma thodog amada Maharashtra da angang amana Kamaki manungda solon sinduna laikraga pung try panchupna online game sanaduna social setting tawduna mapan thoro uyadabdagi thodog ama national news oikrabani si mobile menace asigi amuka hena khudong thiningai oiba tangkak ama lagibasi COVID-19 international academic atmosphere da pirakhiba saitheng maram oiduna school college university singda physical class ki mahutta online class tangai padaba ama oirakasini online class ki damak laptop computer na jaga mobile phone tangai padaba ama oibana lanasi na khini khangna angang singda Android mobile phone pi daba yadaba item ama oirakle cartoonist amani yekpa cartoon amada angang amana
हाइब थेंगनखि अहलसिंगना अखोइदा हाइ मोबाइल फोन पाइगनु स्कूल की लाइरिकता हेना पुनिंग चंगु अदबो स्कूल दुदी मोबाइल फोन मनुंगदो यावरे हाइबा अहलसिंगना खंगबिद्रिबा करिगिनो इंटेलेक्चुअल ओइबा फागिनी लाइन लौबा यादबा लम अमदा लाइचुबा एडिक ओइबा हाइबसी इफत फत्ते लाइरिकता लाइचुबा हाइबसु बुक वाम हाइदुना तीन ग प्रमाण तौनरिबनी मरमदुना अंगांसिंग मतम लेरिङैदा मोबाइल फोन एडिक ओइबदगी कलहौरसी रोइबदा ngasi पाउदंग वीडियो यंगिरो पुनम पु थागतचे